Khulngakpa khunja volunteer singna combing operation chathakre. Ngarang nungthil kuki militant singna Imphal East District ke Mafaudam Police Station na konba. Mitay singna khunda ba tumukhonggi laingoi pekpham da kan ba mawong da nongmai kapsinduna landarakrabagi matungda. Ngasi tumukhong amade akoibada leiriba khulsinggi khunja volunteer singna kuki militant sing takthokna ba combing operation chathakre haire. Pausi asina khunja singdagi fangba paugi matungina de tumukhonggi mathak thangba kuki khul ahum haibade Kamu, Boyang, Moham hairiba mafam asida kuki sing bunker saduna leire haibadu khangle. Ngarang tumukhonggi laingoi pekpham da landaragli badusu hairiba khulahum asida leiriba khulai paiba kuki militant singna kumtharaglaga mitai singi mathakta landabagi thabak satharakpane. Maduna kuki militant sing takthoknaba combing operation ase khunja volunteer singna sathabani haire. Laupari kunda hangam maru hunbagi thabak sathakre. Lauglokraba matungda hangduna leihoriba labuksingda ningtham mahi marong thabagi thabak Central Agricultural University Imphal gi makhada cluster rapeseed mustard on zero tilak cultivation of rapeseed mustard 2023-24 gi oina Bisnupur gi thinunga yamade ningthaukhong kha khunau gi laupari kunda thau thokpa hangam paksan na hunbagi thabak paikhatli haire cluster number 2 gi oina mioi kunge imung manung na tidim lambi gi nagyata Hai Kenel gi mathak phauba nongpoki sarukta Loktak Pat ke ring road phauba paksan na hangam maru hunkhre paikhaliba thaurang asi Manipur gi Chief Minister N Biren amade Agriculture Minister ani gi midyang makhada paikhaliba Green Revolution gi khongjang ase mai pakna bani haina namai rakpam Sandra Sanana lomi singi mahut sinduna phongdokle loinana ikhoi punna sunomduna chinjakta mipal tangdana bohona si haina su mahakna makha takhe